ngasi ayuk phongkiba tongan tongan ba manipuri si phongsingbigi maru oibi I pausing khungwasiraga manipur top channel gi mekedi gi myam da thamjage anbada mau ama sibigi wahauda PS da thomjinkhre Imphal East district ki manung da leiba ngarian mayai lekai digi haujingna yaripo tapokpidigi mongsaiba Ayas Udin gi loinabi ABI say kuntraga mga laikidabigi wahauda miyamna postmortem gi report phangalu haiba demand tawraduna Imphal East district ki Andhropolis station na thomjinkhre nupi edu ngarang numidang pung mapalom tarakpada sangayumpham da leiba lanai gi clinic amada laikidabani Ayasudin Manipur Police Department da halbidar oina thabak tawbani Kaithel Manbi outpost da OC in charge oina thawk puduna leiri amasum laikidraba ABI sahi kharagi mamangda Ani suba nupi oina lauraga mapamna adum thamlakhibani sahi ani rom suraba masa nupa ama leire saliba tha sigi marida ABI masa nuaiti haibadigi mahaki mapuroiba Ayasudina doctor amada yenghaluraga mahaki masel nupa oxygen hapnaba doctor na poktak pida I haina tamki adubo kari anabano haibadudi mahakna haidu habiyakide anabagi phibam phagalaktabadagi imung manungi miyoisingna government gi hospital purasi haiki adubo Ayasudina yakide hospital pubagi mota sangayum phamda leba doctor amagi yumda hangba clinic amada bukhi clinic adu yauraba matungna doctor na phibam duna leire maramaduna atopa hospital amada pubiro hairaki adubo Ayasudina yadabaga loinana ma phamduda adum yengbiyu sangadaba hidak langthak amadi sel puthoki haibedigi clinic aduda layeng satharaglaba matung ngarang numidang pung mapalom tabada ABI laikidabani haina imung manungi miyoising haidi pausina makhatana hai matau kamdauna ABI sikibano haibi imung manungi miyoisingna thijilakpada maangna sakhiba tablet sing check torakpada punungda angang layei satnaba tablet yoramba thinaki thawong adura singnabadagi imung manungi miyoisingna Andhropolis station da complaint ama tawbadagi police station asigi team ama laktuna hidak maku sing amadi ABI gi asi waksang adu lokholaga postmortem gi damak Jenims ki mokta thamkhre hari amaramda thawdo asigi mari lainana postmortem gi report phangalu haiduna ABI gi imung manung amadi laikai miyamna ngasi numidang pung mari rom taba matamda Andhropolis station da thumjinkhre amasum thawdo asiga mari lainana GAC amasu semle haina pausna makhatari atopa paukse amadana mo angang thugaina bi hidak pijabadagi nupi ama laikhidre Imphal East ki Andhro PS ki manungsanma yaripok tulihal tapokpida tabada yamna thamoi sokpa thawdo amada ngarang tha tarukki masa wai sangdrabi nupi ama angang thugaina bi hidak pijabadagi laikhidre hairi khoi saunaraba miyamna ngasi Mara leiba nupa aingi sarak piyu haina Andhro PS da thomjinkhre laibak thiba thawdo adura laikhidraba nupi adu ngarian mayai leikaidagi makak mayum ABI apokpa basi kawi aduga nupa aduna yaripok tulihal topokpidagi mongsaibam Ayazudin Allies tayai apokpa Anamudin kawi hairi thawdo sigi matana Manipur Muslim Welfare Organization MMWO gi president Singakhomba Wahid Sahana Fongdorakpada tha taruki miron binupi amabu doctor gi pokta amata yaudana angang thugaina bi hidak pijaraga mama masabu hatok pikhiba thawdo asi tabada yamna thamoi soningaini thawdo asi matungda thoktana ba pung kun gi marigi manungda asumba du thidolaga mara laiba hidak pijariba nupa amadi doctor gi prescription yaudana hidak piriba miyoising gi mathakta ain gi ba serak piyo MMWO na talibadabi SCP drabadi prajamiyamu kusumnaduna makhal kyagi khongjang sangsilagani hainasu wajitna phongdorakhi panbayabadi laikhidrabi nupi adugi haksang Jenims ki mokta thamkhre hairi atopa paukse amadana nupi ama sibadagi miyamna police station na thomjinkhre yaripok ngariandagi yaripok turihalda mayum palakhibi makak mayum ningol Nongjai bam ongbi ABI se kuntraga manga mapuroiba Ayasudin Allies ayai kobi tha taruki angang na puribi nupi ama mapuroibana angang adubu abortion tawnabi damak hidak tharubada laikanaba nangdana laikhidre hairi amukka hena khushaunaraba laikhidrabigi mapanggi miyoy amadi miyamna thawdo sida senariba mapuroibasi athuba matamda phaduna maralgi matik saba serak pigadabani haiduna ngasi ayu Andhropolis station thamjinkhre mapuroibasi hojik police ki sub inspector oiribani maki nupi ahal amasu masa singsu lairi hairi thawdo asi Manipur Muslim Welfare Organization gi maikedi akan mamona yaningdaba phongdorapga loinana senariba mapuroibasi phaduna serak pigadabani hainasu phongdorakri
ꯃꯈꯥ ꯆꯠꯊꯔꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯀꯥꯔꯐ꯭ꯌꯨ ꯆꯠꯊꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕꯀꯤ ꯐꯤꯕꯝ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯇꯨꯅ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯋꯥꯡꯈꯠꯂꯛꯄ ꯑꯃꯗꯤ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯗꯤꯁꯇ꯭ꯔꯤꯛ 3ꯇ ꯀꯥꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯄ ꯂꯩꯇ꯭ꯔꯕꯁꯨ ꯀꯥꯔꯐ꯭ꯌꯨ ꯃꯅꯨꯡꯗ ꯉꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈ꯭ꯔꯦ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯌꯥꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯌꯥꯎꯅ ꯏꯝꯐꯥꯜꯒꯤ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯍꯧꯖꯪ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯅꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯑꯄꯨꯟꯕ ꯂꯥꯏꯁꯣꯟ ꯊꯧꯔꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯁꯤꯡ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯕꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯎꯔꯤꯄꯣꯛ ꯁꯩꯔꯞ ꯔꯣꯗꯁꯤꯡꯒꯤ ꯐ꯭ꯂꯥꯏꯑꯣꯚꯔ ꯕ꯭ꯔꯤꯖ ꯃꯈꯥꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯒꯥꯔꯤꯁꯤꯡ ꯃꯣꯏꯔꯥꯡꯈꯣꯝ ꯀ꯭ꯋꯥꯀꯩꯊꯦꯜ ꯅꯒꯥꯃꯄꯥꯜ ꯀ꯭ꯔꯣꯁꯤꯡ ꯈꯣꯌꯥꯊꯣꯡ ꯄꯦꯂꯦꯁ ꯒꯦꯠꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯄꯨꯂꯤꯁꯅ ꯂꯝꯕꯤ ꯊꯩꯗꯣꯛꯂꯒ ꯆꯠꯍꯟꯈꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯗ ꯒꯥꯔꯤ ꯆꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯄ ꯎꯅꯈꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤ ꯆꯤꯟꯗꯅꯕ ꯂꯝꯕꯤ ꯊꯩꯗꯣꯛꯄꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕꯒꯨꯝ ꯇꯧꯕ ꯎꯈꯤ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯣꯛꯈꯤꯕ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯝꯈꯤꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨꯗ ꯀꯣꯝꯊꯣꯛꯂꯤꯕ ꯑꯁꯤ ꯁꯦꯛꯁꯟ ꯈꯔ ꯈꯛꯇꯅꯤ ꯀꯣꯝꯊꯣꯛꯂꯤꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯀꯥꯔꯐ꯭ꯌꯨ ꯊꯨꯒꯥꯏꯔꯒ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯈꯤ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯀꯣꯝꯊꯣꯛꯄꯗ ꯌꯥꯎꯗꯕ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯂꯩꯕ ꯁꯣꯞꯄꯤꯡ ꯃꯣꯜ ꯃꯆꯥ ꯃꯆꯥ ꯐꯥꯎꯕ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯄꯣꯠ ꯂꯩꯅꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤꯗ ꯀꯥꯔꯐ꯭ꯌꯨ ꯊꯨꯒꯥꯏꯔꯒ ꯊꯣꯛꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯅꯝꯗꯨꯅ ꯐꯥꯔꯒ ꯔꯦꯟꯗꯝ ꯇꯦꯁꯇꯤꯡ ꯇꯧꯕꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯀꯌꯥ ꯌꯥꯎꯔꯝꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯊꯣꯛꯂꯛꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯉꯥꯛꯅ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯄꯁꯨ ꯂꯩꯇꯕ ꯑꯃꯗꯤ ꯀꯣꯝꯊꯣꯛꯄ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯛꯄ ꯁꯣꯞꯄꯤꯡ ꯃꯣꯜ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯊꯣꯡ ꯍꯥꯡꯅꯔꯛꯄ ꯀꯌꯥ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯍꯟꯊꯔꯨꯔꯕ ꯑꯗꯨ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯅꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗꯁꯨ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯕꯦꯝꯕꯔ ꯊꯥ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯁꯦꯡ ꯐꯪꯍꯜꯂꯒꯅꯤ ꯄꯤꯑꯦꯝ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯂꯦꯝꯅ ꯐꯪꯍꯜꯂꯒꯅꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 40 ꯍꯦꯟꯕꯗ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯋꯥꯂꯤ ꯀꯨꯝꯍꯩ ꯅꯕꯦꯝꯕꯔ ꯐꯥꯎꯕꯗ ꯂꯦꯝꯅ ꯔꯦꯁꯟ ꯄꯤꯔꯒꯅꯤ ꯑꯃꯁꯨꯡ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯦꯟꯇꯔꯅ ꯄꯥꯏꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯂꯦꯝꯅ ꯚꯦꯛꯁꯤꯟ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠꯁꯤꯡꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯕꯛ ꯑꯁꯤ ꯂꯥꯛꯂꯤꯕ ꯖꯨꯟ 12ꯗꯒꯤ ꯁꯦꯟꯇꯔꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯆꯠꯊꯔꯒꯅꯤ ꯚꯦꯛꯁꯤꯟꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯄ꯭ꯔꯣꯗꯛꯁꯟ ꯀꯝꯄꯅꯤꯁꯤꯡꯗꯒꯤ ꯁ꯭ꯇꯦꯠꯁꯤꯡꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕ ꯐꯥꯎꯕ ꯌꯥꯎꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯧꯔꯔꯣꯏ ꯚꯦꯛꯁꯤꯟ ꯂꯩꯕꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇꯔꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯆꯍꯤ 19 ꯍꯦꯜꯂꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯝꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯀꯣꯚꯤꯗ-19ꯅ ꯑꯉꯥꯡ 7 ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯍꯟꯈ꯭ꯔꯦ ꯑꯇꯣꯞꯄ ꯑꯉꯥꯡ 98ꯅ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥ ꯑꯣꯏꯍꯟꯕꯤꯔꯦ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯑꯉꯥꯡ ꯀꯌꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗ ꯅꯠꯇꯅ ꯆꯍꯤ ꯅꯧꯖꯔꯤꯕꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯕꯨ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯈ꯭ꯔꯦ ꯀꯌా ꯑꯃꯅ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯑꯉꯥꯡ ꯑꯣꯏꯍꯟꯕꯤꯔꯦ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯉꯥꯡ 7 ꯀꯣꯚꯤꯗꯅ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯀꯥꯏꯅꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯉꯥꯡ 98ꯅ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯑꯉꯥꯡ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯀꯥꯏꯅꯈ꯭ꯔꯕ ꯑꯉꯥꯡ 7 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 18 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯍꯤ 14 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯃꯗꯤ ꯆꯍꯤ 5 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯆꯤꯟ ꯃꯧꯄꯥ ꯉꯥꯛꯇꯅꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭रिꯛꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯥꯒꯤ ꯆꯍꯤ 15 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯥꯒꯤ ꯆꯍꯤ 7 ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯃꯗꯤ ꯆꯍꯤ 6 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯤ ꯃꯈꯣꯏ 5ꯃꯛꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯑꯉꯥꯡ ꯑꯣꯏꯍꯟꯈ꯭ꯔꯕꯁꯤꯡ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯑꯉꯥꯡ 8 ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯑꯉꯥꯡ 12 ꯊꯧꯕꯥꯜꯗꯒꯤ ꯑꯉꯥꯡ 3
ukhul angang taraga mari kamjong angang mari amadi noni angang amani pau sina makhatana hai angang singasi makhoigi mari mata sina yengsin biraga lairi lainga ki social welfare mekedi angang sing amadi makhoi bu yengsin biriba ahal singda psychological support amadi counseling pibigi thabak sathaduna lairi department gi mekedi makhatana sigumba covid na mama mapa anima sena han vikraba angang kya yamna lairibigi haibadu district child protection officer singi kuthangda khangdo hanbigi thabak sathari so hari asigumba angang singasigi yaipa thawrangi matangna pauksiyesina social welfare department gi makok thongba officer amaga wari sanabadai manipur lengangna handakta asigumba covid 19 mama mapa animak sena han bikraba angang singasigi damak minister gi angang singi tengbang scheme haudokrabane scheme asigi makara angang singasibu asoy angam yahondanabagi damakta lokhat payaba khongthang kaya marum yauri scheme asi anaubu oibana khudakta hektamak thabakta onthokpa yadabana maram oiraga masi mapung fana satna hanba yana ba thabak lokhat pa hore scheme asigi draft guidelines semba loiduna laingakta cabinet ki ayaba launaba thagakhre cabinet na ayaba lauraba matung madu gazette notification thoklaba matungda guidelines adugi matung ina thabak sing pakhekadabani hainasu pausna make sing na phungdorakle atopa pawmana sel kaithokraga angalwadi center sing upgrade tawramdre wai rabot wangkhai a sida kumja english singani ga kundagi na kunga mathoigi oina angalwadi center tara upgrade tawnabagi dama work program sem khroba matungda upgrade tawdana amadi nauna sagadaba angalwadi center tara ga mari sabgi work program da yamlaba senpham kaithokhrabra haibigi signaba leire haina wangkhai a sigi mla yumkham irabona phungdokre social welfare department gi director yaun official singalone na satkiba yengsin khongsat amada wangkhai ac gi hanagi mla su oiramba hanagi social welfare minister okram henarina upgradation tawgani haiduna sel kaithokre hairiba angalwadi center sing aduda hakthengna satunu yengsin khibane wai irabona hai mamang na amukta tawramdaba mawng da hanagi minister na social welfare matam khara pairingai da mahak masana pairamba cooperation gi makhada lairiba engineering department ama oiriba TPCL Hill 1 gi makhar angalwadi center listing ama upgradation tawnabigi dama haukiba kumja english ingani gi kun gi october 10 ga mari da administrative approval amadi expenditure sanction loramki angalwadi center ama upgrade tawnabigi senpham asi lupa listing ani gi sang na apun upgradation gi senpham asi lupa crore kun amadi kumja english ingani gi kun dagi na kun ga mathoi gi oina angalwadi center listing ama nauna sanabagi ming center amada lupa lakh 4.50 gi sang da center listing amagi lupa crore nifuga mangarom work program su semduna thabak paikhatpa horam ki haina email irabona hanagi minister bu maral sikhi upgrade tawgodoriba angalwadi center sing asigi manungda wangkhai ac gi oina tara amadi nauna sagadoriba sida center taraga mari yauri upgrade tawgi ming yorama center tara asida sattuna hakthingna yengsinbra upgrade taram khidaba thengnabada email irabot mai hauna saukhi haina spalli Marathana tentakpa stage gi wangmra thukpa pawama black fungus anaba kunga ter hidak thakhiba matung reaction thokre Madhya Pradesh ki Sagar district government Bundelkhand Medical College BMC da amphotericin B injection tawkhiba matung black fungus anaba kunga ter na ona tainaba reaction singi matangda wakalakre haina thangja numita official singna phungdokre thaudo odugi matangda black fungus layeng bugi maruoiba drug ama oriba amphotericin B sizinaba khudaktagi tokre hauji BMC gi mucormycosis ward anaba ni phugani thoilari madugi manungdagi kunga tereta amphotericin B injection sing kapkhibane injection adu kapkhibagi matung anaba sing aduda laihaw amasum obagumba atapa reaction sing thoki thaudo dugi matungda injection adu khudakta sijinaba tokre haina medical college adugi wangloi Dr. Umesh Patel na haki adomainama magna anaba punamaki phibam phana lairi amasum kiningai amata laiti haki BMC superintendent amasum dinna khudakta thabak lakholakhi amasum soklaba anaba sing adugi symptomatic treatment khudakta hoki hauji anaba punamaki phibam phare haina sumagna haki Atopa pawmana mo ZUF ki CN ki bakadar ama sibigi dandi digi kokpi khre khulai paiba lahalup ama oiriba ZUF na lup asidagi CN ki bakadar ama party digi
ꯐꯣꯇꯥ ꯍꯟꯈꯤꯕꯗ ꯅꯠꯇꯅ ꯁꯤꯕꯒꯤ ꯗꯟꯗꯤꯗꯒꯤ ꯀꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ.ꯗꯤ. ꯒꯥꯡꯃꯩꯅ ꯊꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯃꯈꯨꯑꯝ ꯃꯔꯥꯡꯖꯤꯡ ꯄꯥꯔꯠ 4 ꯕꯥꯎꯖꯝ ꯒꯣꯟꯗꯥꯏꯃꯩ ꯑꯄꯣꯛꯄ ꯅꯝꯕꯨꯑꯟ ꯖꯤꯟ ꯒꯣꯟꯗꯥꯏꯃꯩ ꯑꯁꯤ ꯄꯥꯔꯇꯤꯗꯒꯤ ꯂꯣꯟꯅ ꯊꯨꯞꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯨꯞ ꯑꯁꯤꯒꯤ ꯑꯥꯔꯝ ꯋꯤꯡ ꯑꯃ ꯑꯣꯏꯔꯤꯕ JTF-ꯀꯤ ꯀꯦꯗꯔꯁꯤꯡꯅ ꯐꯥꯔꯒ ꯂꯨꯞꯀꯤ ꯀꯁꯇꯗꯤꯗ ꯊꯝꯈꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡ ꯑꯁꯤ ꯌꯣꯛ ꯊꯥꯛꯄꯒꯤ ꯗꯥꯏꯇ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯀꯗꯔ ꯑꯁꯤ ꯑꯣꯏꯕꯅ ꯃꯔꯤ ꯂꯩꯅꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯃꯗꯤ ꯃꯁꯦꯜ ꯑꯣꯏꯕꯅ ꯁꯤꯕꯒꯤ ꯗꯟꯗꯤꯗꯒꯤ ꯀꯣꯛꯄꯤꯔꯒ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯉꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯁꯤ ꯄꯥꯔꯇꯤꯗꯒꯤ ꯄꯣꯊꯥꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯁꯦꯁ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯈꯨꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯁꯤꯟꯅꯈꯤꯕꯅꯤ ꯃꯤꯑꯣꯏ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯠꯇꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯔꯔꯣꯏ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤꯕꯨ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯐꯦꯁꯕꯨꯛꯇ ꯄꯣꯁꯠ ꯊꯥꯒꯠꯂꯨꯕ ꯃꯤꯑꯣꯏ ꯑꯃ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠꯄꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟꯠꯀꯤ ꯄꯦꯖ ꯑꯃꯗꯒꯤ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯐꯣꯇꯣ ꯄꯤꯛꯆꯔ ꯚꯤꯗꯤꯑꯣ ꯌꯥꯎꯅ ꯊꯥꯒꯠꯂꯨꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯈꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯇꯤꯟꯁꯨꯕꯝ ꯅꯥꯎꯕꯤ ꯑꯦꯂꯥꯏꯁ ꯅꯥꯎꯕꯤ ꯔꯥꯖ 22 ꯑꯄꯣꯛꯄ ꯇꯤ ꯃꯨꯍꯤꯟꯗ꯭ꯔꯣꯕꯨ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯥꯔꯕ ꯃꯇꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯇꯧꯔꯛꯈꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯤꯛꯆꯔ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯁꯤꯡ ꯑꯞꯂꯣꯗ ꯇꯧꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯁꯦꯔꯥꯟꯅꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯏ ꯃꯁꯤꯅ ꯈꯨꯟꯅꯥꯏꯁꯤꯗ ꯔꯦꯞ ꯀꯜꯆꯔꯒꯤ ꯁꯤꯁꯇꯦꯝꯁꯤꯡ ꯂꯥꯛꯍꯟꯅꯕ ꯃꯆꯥꯛꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯊꯈꯤꯕꯅꯤ ꯉꯁꯤ ꯔꯤꯃꯥꯟ ꯃꯇꯝ ꯂꯣꯏꯔꯗꯨꯅ CJM ꯏꯝꯐꯥꯜ ꯋꯦꯁ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯒꯤꯗꯃꯛ ꯄꯨꯊꯣꯛꯈꯤ ꯄꯨꯂꯤꯁꯅꯁꯨ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯊꯥꯒꯠꯂꯝꯕ ꯀꯣꯃꯦꯟ ꯈꯔꯁꯨ ꯄꯦꯖ ꯑꯁꯤꯗꯒꯤꯈꯔ ꯂꯧꯊꯣꯛꯈ꯭ꯔꯒ ꯈꯔ ꯑꯃꯅ ꯍꯧꯖꯤꯛ ꯄꯦꯖ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯄꯨꯂꯤꯁꯅ ꯅꯤꯔꯛꯈꯤꯕ ꯔꯤꯃꯥꯟ ꯄ꯭ꯂꯦꯌꯔ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯥꯎꯕꯤꯕꯨ CJM ꯏꯝꯐꯥꯜ ꯋꯦꯁꯅ ꯅꯨꯃꯤꯠ 15ꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯀꯔꯅꯖꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯍꯥꯡꯕꯅꯤ ꯍꯥꯏꯕ ꯑꯣꯂꯤꯚꯔ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯀꯣꯔꯠꯅ ꯃꯤꯔꯣꯠꯅꯤ ꯈꯪꯍꯟꯈ꯭ꯔꯕ ꯀꯪꯒꯨꯖꯝ ꯀꯔꯅꯖꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯀꯃꯤꯇꯤ ꯀꯧꯕ NGO ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯍꯥꯡꯗꯨꯅ ꯁꯦꯜ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕ ꯈꯨꯔꯥꯏ ꯂꯝꯂꯣꯡꯗꯒꯤ ꯑꯣꯂꯤꯚꯔ ꯃꯣꯏꯔꯥꯡꯊꯦꯝ ꯆꯍꯤ 28 ꯑꯄꯣꯛꯄ ꯃꯣꯏꯔꯥꯡꯊꯦꯝ ꯖꯤꯂꯥ ꯉꯝꯕ CJM ꯏꯝꯐꯥꯜ ꯏꯁꯅ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕ ꯅꯨꯃꯤꯠ 6ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯄꯣꯔꯣꯝꯄꯥꯠ PS-ꯅ ꯂꯧꯈꯠꯂꯛꯄ FIR-ꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ 2ꯗ ꯐꯥꯔꯛꯈꯤꯕ ꯑꯣꯂꯤꯚꯔ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄ꯭ꯂꯦꯌꯔꯒꯤꯗꯃꯛ CJM ꯏꯝꯐꯥꯜ ꯏꯁꯇ ꯉꯁꯤ ꯄꯨꯊꯣꯔꯛꯈꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯅꯖꯤꯠꯀ ꯆꯦꯟꯅꯕ इंटरनेशनल यूथ कमिटी की मखा इंटरनेशनल की थाकत सेल खोमजिलखिबगी रिकॉर्डसिंग मखा ताना लौनबा हाइजरखि लोइनना ओलिवर की बैंक की स्टेटमेंट सिंजु निंगथीना नाइनबा मथौ ताबगो लोइनना ममांगदा सिस तौख्रबा मोबाइल फोन की कॉल डिटेल्स रिपोर्ट ओइरिबा CTR अमसुम STR सिंग कोविड मरम ओइदुना फंगबदा मतम खरा संगी हाइना हाइजखि पुलिस निरखिबा रिमांड प्लेयर अदुबु CJM इम्फाल ईस्टना तारबा मतुंग एक्विस असिबु थासिगी तरा फावो पुलिस कस्टडीदा लैनबा खंगनख्रे मसिगा लोइनना पोरोंपाट PS ना ममांगना फादना वहंग पोंगसे थरखिबा थवाल लाइसंग थेमदगी थौदाम ओंबी बिनारोइदी CJM इम्फाल ईस्टना ममांगना बेल पीख्रे हाइन स्पाउसना मखाताना सफोंदोरक्ले लोइसिलकपो ओइना स्टेटसिगी वांगबरा थोकपा पाउंग खतंग म्यामना सुंगकदबा पाउम हापसरमगी SP आनंद मिश्रा की मयोक्ता NIA ना थिजिन हननबा BJP की हानगी MP रमन देखाना ताक्सिनख्रे हंदकता खंगौदना सोशल मीडिया रे हीरो अमा ओइरखिबा नागांवगी सुपरिटेंडेंट ऑफ पुलिस आनंद मिश्रा की मयोक्ता NIA बु थिजिन हननबा आसाम की हानगी BJP की MP रमन देखाना डिमांड तौख्रे BJP की लुसिंगबा देखाना आसाम गवर्नमेंट पुलिस ऑफिसर मिश्राना दुबरीदा ASP ओइना लैरिङै मनुंगना सतखिबा थबक थावोंसिंगी मातांगना थिजिननबा ऑर्डर अमा थोकनबा ताक्सिनख्रे आसाम पुलिसना ड्रग ललोनबसिंगी मयोक्ता सथरखिबा फाबा पुनबगी अचौबा ड्राइव मनुंगदा IPS ऑफिसर मिश्राबु सोशल मीडिया दा पाक्सना थगनरिङै सेरक्ता देकाना स्टेट गवर्नमेंट डिमांड असि तौखिबने ट्रांसफर तौद्रिङैगी ममांगदा दुबरीगी SP ओइना थबक तौखिबा नागाउनगी ASP की हौजिक
ꯂꯩꯔꯤꯕ ꯍꯤꯔꯣꯒꯤ ꯏꯃꯦꯖ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯗꯦꯀꯥꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯁꯨꯞꯅꯒꯤ ꯃꯄꯨꯡ ꯐꯥꯅ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯆꯠꯊꯗꯨꯅ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯉꯝꯍꯟꯒꯅꯤ ꯍꯧꯖꯤꯛꯀꯤ ꯅꯥꯒꯥꯎꯟꯒꯤ SP ꯏꯃꯦꯖ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯃꯍꯥꯛꯅ ꯗꯨꯕ꯭ꯔꯤꯗ SP ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯧꯈꯤꯕ ꯀꯌꯥ ꯅꯤꯡꯊꯤꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯗꯦꯀꯥꯅ ꯇ꯭ꯋꯤꯇꯔ ꯄꯣꯁꯇ ꯐꯣꯡꯗꯣꯛꯈꯤ ꯇ꯭ꯋꯤꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯀ꯭ꯂꯦꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕꯗ ꯗꯦꯀꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯤꯗꯤꯌꯥꯗ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯌꯨꯝꯗ ꯂꯩꯔꯤ ꯇ꯭ꯋꯤꯇꯔꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯃꯤꯗꯤꯌꯥꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯕꯨ ꯍꯤꯔꯣ ꯑꯃ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯊꯤꯖꯤꯟꯕ ꯆꯪꯉꯤ ꯄꯟꯕ ꯌꯥꯕꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯁꯦꯜ ꯇꯥꯜꯂꯝꯕꯒꯤ ꯃꯔꯥꯜꯗ ꯄꯨꯂꯤꯁꯅ ꯗꯨꯕ꯭ꯔꯤꯒꯤ DSP ꯕꯣꯔꯗꯔ ꯖꯇꯤꯟ ꯗꯥꯁ ꯐꯥꯈꯤꯕꯅꯤ ꯗꯦꯀꯥꯅ ꯃꯍꯥꯛ ꯀꯅꯥꯃꯠꯇꯒ ꯌꯦꯡꯊꯤꯅꯕ ꯂꯩꯇꯦ ꯑꯗꯨꯒ ꯇ꯭ꯋꯤꯇꯔꯗ ꯃꯍꯥꯛꯅ ꯅꯥꯒꯥꯎꯟꯒꯤ SP ꯍꯥꯏꯕ ꯑꯁꯤꯗꯪ ꯄꯟꯈꯤꯕꯅꯤ ꯍꯥꯏꯀꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯅꯧꯕ ꯏ ꯄꯥꯎꯁꯤꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ